ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ FireBolt ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯍꯟꯗꯛꯇ ꯅꯧꯅ ꯂꯣꯟꯆ ꯇꯧꯈꯤꯕ FireBolt Snapp ꯍꯥꯏꯅ ꯈꯪꯅꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃꯈꯛꯀꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯗ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯄ ꯐꯤꯆꯔꯁ ꯑꯃ ꯑꯣꯏꯅ ꯄꯤꯔꯤꯕ ꯀꯦꯃꯦꯔꯥꯅꯆꯤꯡꯕ ꯌꯥꯎꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯌꯥꯝꯅ ꯐꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃ ꯂꯨꯄꯥ 5,000 ꯐꯥꯎꯕꯒꯤ ꯔꯦꯟꯖꯇ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯀꯦꯃꯦꯔꯥ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜꯅꯆꯤꯡꯕ ꯇꯧꯕ ꯌꯥꯕ ꯀꯦꯃꯦꯔꯥ ꯁꯄꯣꯔꯠ ꯇꯧꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯄꯨꯛꯅꯤꯡ ꯇꯥꯕꯤꯌꯨ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯍꯥꯏꯖꯔꯤꯕ FireBolt Snapp ꯍꯥꯏꯅ ꯈꯪꯅꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤ ꯆꯠꯂꯤꯕ ꯑꯣꯒꯁꯠ ꯊꯥ ꯑꯁꯤꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯒꯤ ꯌꯥꯝꯅꯃꯛ ꯌꯨꯅꯤꯛ ꯑꯣꯏꯕ ꯐꯤꯆꯔ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯗ ꯁꯦꯜꯐꯤ ꯀꯦꯃꯦꯔꯥ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯁꯦꯜꯐꯤ ꯀꯦꯃꯦꯔꯥ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯅꯠꯇ꯭ꯔꯒꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯅꯆꯤꯡꯕ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯗ ꯐꯪꯂꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯒꯤ ꯗꯤꯁꯄ꯭ꯂꯦ ꯅꯠꯇ꯭ꯔꯒꯅ ꯗꯥꯏꯜꯒꯤ ꯁꯥꯏꯖ ꯑꯁꯤ 54mm ꯒꯤ ꯗꯤꯁꯄ꯭ꯂꯦꯅꯤ ꯂꯣꯏꯅꯅ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯗ 4G ꯒꯤ ꯑꯣꯏꯕ ꯁꯤꯝꯁꯤꯡ ꯍꯥꯞꯇꯨꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯏꯟꯇꯔꯅꯦꯠꯅꯆꯤꯡꯕꯒꯤ ꯁꯥꯔꯚꯤꯁꯁꯤꯡꯁꯨ ꯕ꯭ꯔꯥꯎꯖ ꯇꯧꯕ ꯌꯥꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃꯅꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯒꯤ ꯔꯦꯝꯅ 4GB ꯔꯦꯝꯅꯤ ꯑꯃꯁꯨꯡ 64GB ꯒꯤ ꯃꯦꯃꯣꯔꯤꯅꯆꯤꯡꯕ ꯄꯤꯔꯤ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥ ꯑꯁꯤꯗꯤ ꯃꯦꯒꯥꯄꯤꯛꯁꯦꯜꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯀꯝꯄꯅꯤꯅ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯆꯥꯡ ꯑꯗꯨ ꯃꯦꯟꯁꯟ ꯇꯧꯔꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯃꯦꯔꯥꯒꯤ ꯔꯤꯖꯣꯂꯨꯁꯟ ꯅꯠꯇ꯭ꯔꯒꯅ ꯃꯦꯒꯥꯄꯤꯛꯁꯦꯜꯅꯆꯤꯡꯕꯁꯤꯡ ꯑꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯗ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯑꯣꯏꯕ OS ꯁꯄꯣꯔꯠ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯌꯥꯎꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯨꯗꯤꯡꯃꯛ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯂꯣꯏꯅꯅ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯗ YouTube ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃ꯭ꯌꯨꯖꯤꯛ ꯄ꯭ꯂꯦ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯏꯟꯁꯇꯣꯜ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃꯈꯛ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯗ ꯃꯇꯝ ꯑꯁꯤꯗ ꯆꯥꯟꯅꯔꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯥꯏꯛ ꯑꯃꯁꯨꯡ ꯁ꯭ꯄꯤꯀꯔꯅꯆꯤꯡꯕ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯜ ꯇꯧꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯏꯁꯩ ꯇꯥꯕꯅꯆꯤꯡꯕ ꯈꯛꯇ ꯅꯠꯇꯅ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯗ ꯕ꯭ꯂꯗ ꯁꯦꯟꯁꯔ ꯃꯣꯅꯤꯇꯔ ꯍꯥꯏꯕꯗꯤ ꯕ꯭ꯂꯗ ꯔꯦꯠ ꯑꯣꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯕ꯭ꯂꯗ ꯑꯣꯛꯁꯤꯖꯟ ꯃꯣꯅꯤꯇꯔꯅꯆꯤꯡꯕꯒꯤ ꯁꯦꯟꯁꯔꯁꯤꯡ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯑꯁꯤꯒꯤ ꯁ꯭ꯃꯥꯔꯠ ꯋꯥꯆꯁꯤꯡꯗ ꯌꯥꯎꯅꯔꯤꯕ ꯐꯤꯆꯔꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯗ GPS ꯑꯃꯗꯤ Wi-Fi 2.4ꯅꯆꯤꯡꯕꯒꯤ ꯚꯔꯖꯟꯁꯤꯡ ꯌꯥꯎꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃꯅꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯒꯤ ꯕꯦꯇ꯭ꯔꯤꯅ 1000 mAh ꯒꯤ ꯕꯦꯇ꯭ꯔꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤ ꯁ꯭ꯇꯦꯟ ꯕꯥꯏ ꯃꯣꯗꯇ ꯂꯩꯕ ꯃꯇꯝꯗ 30 days ꯒꯤ ꯕꯦꯀꯑꯞ ꯄꯤꯕ ꯉꯝꯕ ꯑꯗꯨꯒ ꯁꯨꯞꯅꯇꯒꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯗ ꯀꯣꯂꯤꯡꯅꯆꯤꯡꯕ ꯐꯤꯆꯔ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ 15 days ꯐꯥꯎꯕꯒꯤ ꯕꯦꯀꯑꯞ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯅ ꯀꯝꯄꯅꯤ ꯑꯁꯤꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯗ ꯁ꯭ꯃꯥꯔꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯜꯋꯦꯁ ꯑꯣꯟ ꯗꯤꯁꯄ꯭ꯂꯦꯅꯆꯤꯡꯕ ꯁꯄꯣꯔꯠ ꯇꯧꯔꯤ ꯁꯨꯄꯔ ꯑꯦꯃꯣꯂꯦꯗ ꯑꯣꯏꯕ ꯗꯤꯁꯄ꯭ꯂꯦ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤ IP67ꯅ ꯔꯦꯇꯦꯗ ꯑꯣꯏꯕ ꯋꯥꯇꯔ ꯑꯦꯟड ꯗꯁ ꯔꯦꯁꯤꯁꯇꯦꯟ ꯑꯣꯏꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃꯈꯛꯅꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯒꯤ ꯗꯤꯁꯄ꯭ꯂꯦꯗ 600 ꯅꯤꯠꯁꯀꯤ ꯕ꯭ꯔꯥꯏꯠꯅꯦꯁ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯥꯎꯠꯗꯣꯔꯗ ꯌꯨꯝꯒꯤ ꯃꯄꯥꯟꯅꯆꯤꯡꯕꯗ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯗꯤꯁꯄ꯭ꯂꯦꯒꯤ ꯕ꯭ꯔꯥꯏꯠꯅꯦꯁ ꯑꯁꯤ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯗꯤꯁꯄ꯭ꯂꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯂꯨꯄꯥ 5,000 ꯐꯥꯎꯕꯒꯤ ꯔꯦꯟꯖꯇ ꯑꯐꯕ ꯃꯈꯜꯒꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯂꯣꯏꯅꯅ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅꯃꯛ ꯆꯥꯟꯅꯔꯕ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯆꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯩ ꯇꯥꯕ ꯆꯨꯝꯅꯒꯤ ꯀꯣꯜ ꯇꯧꯕꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯁꯄꯣꯔꯠ ꯇꯧꯕ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯗꯨꯃꯛꯇꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ YouTube ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯌꯥ ꯁꯤꯖꯤꯟꯅꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅꯆꯤꯡꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯃꯈꯜꯒꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ FireBolt Snapp ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤ ꯂꯩꯕ ꯌꯥꯕ ꯂꯨꯄꯥ 3,000ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯣꯐꯔꯒ ꯂꯣꯏꯅꯅ ꯂꯨꯄꯥ 5,000ꯒꯤ ꯔꯦꯟꯖꯇ ꯎꯕ ꯐꯪꯂꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃꯈꯛꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤ ꯑꯗꯣꯝꯅ ꯂꯩꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯒꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯤꯡꯛ ꯑꯗꯨꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯃꯁꯨꯡ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯝꯒꯦ ꯍꯥꯏꯔꯤꯕ ꯂꯤꯡꯛ ꯑꯗꯨꯗꯒꯤ ꯆꯪꯂꯒ Snapp ꯍꯥꯏꯅ ꯈꯪꯅꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯁꯤꯕꯨꯁꯨ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯛꯆꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ FireBolt Snapp ꯍꯥꯏꯅ ꯈꯪꯅꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅꯃꯛ ꯆꯥꯟꯅꯔꯤꯕ ꯀꯦꯃꯦꯔꯥꯁꯨ ꯁꯄꯣꯔꯠ ꯇꯧꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃꯈꯛꯀꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯇꯦꯟꯇꯛꯄ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯑꯅꯧꯕ ꯏꯟꯐꯣꯔꯃꯦꯁꯟꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯄꯣꯠꯂꯝ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ